ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 9ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯆꯠꯂꯤꯕ ꯆꯍꯤ 2019ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 1 ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯒꯃꯦꯟ 3 ꯌꯥꯎꯗꯨꯅ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯗ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯆꯠꯅꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇꯅꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯂꯝꯗꯝꯁꯤꯗꯒꯤ ꯑꯄꯁꯄꯥ ꯂꯧꯊꯣꯛꯄ ꯍꯥꯏꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯑꯣꯏꯅ ꯂꯨꯝꯅ ꯂꯧꯗꯕꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯑꯗꯨꯒ ꯑꯃꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯂꯝꯗꯝꯁꯤꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯐꯒꯠꯂꯦ ꯍꯥꯏꯅ ꯄ꯭ꯂꯦꯠꯐꯣꯝ ꯀꯌꯥꯗ ꯏꯇꯠ ꯇꯠꯇꯅ ꯂꯥꯎꯔꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯕꯅꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯒꯠꯂꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯂꯩꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯍꯪꯅꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯅ ꯑꯃꯗꯤ ꯂꯝꯗꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯑꯃꯨꯛꯀ ꯁꯥꯡꯗꯣꯛꯄꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯄꯤꯗꯅ ꯍꯦꯛꯇ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯁꯥꯡꯗꯣꯛꯄ ꯑꯁꯤ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯑꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯂꯥꯛꯈꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯗꯨꯒꯤ ꯀꯦꯂꯦꯟꯗꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯣꯏꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯍꯪꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯐꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯅ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣই ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯍꯥꯏꯕꯁꯤ ꯌꯥꯝ ꯇꯥꯏꯑꯣꯟꯅꯕ ꯌꯥꯝ ꯆꯨꯅꯗꯕ ꯋꯥꯐꯝ ꯑꯃꯅꯤ ꯃꯔꯝꯗꯤ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯌꯦꯈꯥꯏ ꯊꯤꯡꯒꯥꯏꯕ ꯃꯐꯝ ꯍꯥꯏꯕꯅꯤ ꯌꯥꯝ ꯌꯦꯈꯥꯏ ꯊꯤꯡꯒꯥꯏꯒꯟꯕ ꯃꯐꯝ ꯍꯥꯏꯕꯁꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯤꯌꯥꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯀꯔꯝꯕ ꯃꯤꯇꯣꯞꯁꯤꯡꯗ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯁꯥꯊꯤꯕ ꯀꯌꯥꯝ ꯌꯦꯈꯥꯏ ꯊꯤꯡꯒꯥꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥꯒꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯕ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯑꯁꯦꯡꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯊꯧꯑꯣꯡ ꯅꯠꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯣꯟꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯨꯅ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯁꯥꯡꯗꯣꯛꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯔꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤꯃꯁꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯅ ꯃꯈꯣꯏꯅ ꯂꯝꯗꯝꯁꯤꯒꯤ ꯂꯩꯁꯥ ꯂꯩꯌꯥꯎꯗ ꯄꯣꯛꯂꯛꯄ ꯆꯥꯎꯔꯛꯄ ꯑꯃꯗꯤ ꯃꯐꯝꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯒꯨꯝꯅ ꯇꯧꯕ ꯑꯁꯤꯁꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯔꯝꯗꯨꯅ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯂꯦꯞꯇꯅꯁꯨ ꯃꯊꯪ ꯃꯊꯪ ꯂꯥꯎꯊꯣꯛꯈꯤꯕꯁꯦ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯃꯈꯣꯏꯅ ꯂꯪꯖꯈꯤꯕ ꯐꯠꯇꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯑꯣꯏꯍꯧꯔꯒꯅꯤ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯂꯧꯖꯩ ꯃꯔꯝꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯔꯤꯀꯟꯁꯤꯗꯔ ꯇꯧꯍꯟꯅꯤꯡꯉꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥꯒꯤ ꯃꯤꯌꯥꯝꯅꯤ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯀꯣꯟꯅ ꯌꯥꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯑꯃꯅ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯌꯥꯅꯤꯡꯅ ꯍꯔꯥꯎꯅ ꯐꯤꯔꯦꯞ ꯂꯧꯕꯒꯨꯝ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯃꯤꯌꯥꯝꯅ ꯑꯦꯗ꯭ꯔꯦꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯊꯥꯕꯒꯤ ꯂꯦꯇꯔ ꯑꯃ ꯏꯕꯒꯤ ꯏꯟꯚꯥꯏꯠ ꯑꯃ ꯅꯝꯕꯒꯤ ꯑꯦꯗ꯭ꯔꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯀꯔꯤ ꯐꯤꯜ ꯇꯧꯒꯅꯤꯃꯗꯨ ꯌꯥꯕꯤꯒꯗ꯭ꯔꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯄꯨꯕꯤꯔꯤꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒ ꯃꯔꯤ ꯂꯩꯅꯕ ꯆꯤꯊꯤ ꯑꯃ ꯏꯔꯛꯄ ꯃꯇꯝꯗ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯔꯤ ꯐꯤꯜ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯁꯤ ꯋꯥꯐꯝꯁꯤꯃꯁꯨ ꯊꯝꯖꯅꯤꯡꯉꯤ ꯃꯔꯝꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯍꯧꯖꯤꯛ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯒꯠꯂꯕꯅꯤꯅ ꯃꯅꯤꯄꯨꯔꯗ ꯃꯈꯥ ꯇꯥꯅ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯊꯝꯐꯝ ꯊꯣꯛꯇꯦ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯛ ꯂꯝꯗꯝꯁꯤꯗ ꯑꯄꯁꯄꯥ ꯂꯩꯔꯤꯕꯁꯦ ꯂꯧꯊꯣꯛꯅꯕ ꯃꯤꯌꯥꯝꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯏꯕ ꯈꯣꯡꯖꯪꯁꯤꯡ ꯑꯁꯤ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯆꯥꯌꯣꯛ ꯅꯥꯌꯣꯛ ꯐꯖꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯂꯥꯛꯄꯕꯨ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯄꯟꯕꯗꯒꯤ ꯉꯁꯤꯗꯤ ꯌꯨꯝꯗꯥꯡ ꯑꯃꯅ ꯀꯩꯅꯥꯈꯤꯗꯣꯔꯦ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯦ ꯂꯥꯛꯁꯤꯟꯗ꯭ꯔꯦ ꯂꯝꯗꯝꯁꯤꯒꯤ ꯌꯦꯂꯣꯡꯃꯤꯁꯤꯡ ꯃꯨꯠꯈꯤꯒꯗꯣꯔꯦ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯗꯅ ꯑꯩꯈꯣꯏ ꯌꯦꯂꯣꯡꯒꯤ ꯀꯟꯅꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯑꯩꯈꯣꯏ ꯌꯦꯂꯣꯡꯒꯤ ꯀꯟꯅꯕꯒꯤ ꯑꯥꯏꯟꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯜꯂꯨ ꯍꯥꯏꯕꯒꯤ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤꯉꯩ ꯃꯔꯛꯁꯤꯗ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯕꯨ ꯌꯦꯈꯥꯏ ꯊꯤꯒꯥꯏꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯅ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯀꯣꯕꯤ ꯃꯥꯏꯀꯩꯒꯤ ꯊꯝꯖꯔꯤ